Manipur languages features channel asu yengbir khudima nga comprehension ikai khumna usari masine negadaba si Meeteilol gi Waaheithangnau habdi Meeteilol gi wahi mathang manau sing matang de nei jagadabni adubu ngasi gi oinadi Meeteilol gi landarapa kuki sin narco terrorist action aggressor sing asina lamdama sida atamna Meeteida halakpa amadi separate administration tongnogi damakta atamna halakpa asigi mathakta nupi angang kaya dasu halakpa asina maram oiraga kuki narco terrorist sing asibu mayoknabada thongna pharba Meetei nupa amagi maming oina hajirake page 78 Meeteilol Waaheithangnau Ward 316 subada Kapil Ning-Thoujam Minta na Manipur gi apunga saktam kananaba hotnajaba maraiba ningba Meetei nupani sahi kun haidi mahna kukinat ko terrorist sing asibu mayokna matamda man oikiba sahi kunni chawrakna laifamna kewa dagini Meeteilol gi landarakpa mayum makai thadoktuna michen oina lakpa Manipur thugaiduna tonganba laingaklol lingkhatnaba honaba drug chaba kuki narco terrorist singdagi mahakna Manipur kannanaba honabada sokhiba athoba Meetei nupani Kapil Ning-Thoujam is a brave male Meetei patriot who tries for returning peace and integrity of Manipur without separate administration. He defended Chin Kuki narco terrorists, external aggressors, non-indigenous people of Manipur. He is injured when he defended the external aggressors, narco terrorists, Kuki militants. Matang asida panjaning badi Chin Kuki narco terrorists asina Meeteida atamna landarakung matam sida separate administration panogi damakta Meetei me amasung English ta animahana ithokchai Meetei me asina kaino haibida lamdam asida original native indigenous people oiriba Meetei sing asigi mai asi yelangoidagi hongna laiminarai haibidi Meetei mayek sing ase Manipur gi lamdam asigi puwari ibda asuma yauduna lai aduga English ta iribasina kaino haiba matamda kuki narco terrorist nina Meetei da atamna halakpa Manipur thugaina mohonarakpa asi Prithvi mipung khudimanga khanogidamakti Meeteilol gi lakpa kuki sing ni haibdo Prithvi mipung khudimanga khanogidamakta ijarakpani tangai padana Meetei mek se idaba yadabani maramdi karigino haiba matamda Meetei mek asina English ta ithorpa matamda karam mayekta mawong tana igadage sumna igadage pabda laina khangnabgidamakta igadage haibudusu matanggi matung oina adum haijarake Masigidi channel asidida sandokchaba Meeteilol gi Waaheithangnau ase Kapil Ning-Thoujam asina lojare maki matangda haibirakpa awarapa kaya haibirau matangi upload tawbada adumak sandokchanaba honajage yengbiraba khudimakpu ngangkham premishoni kai khumna kusari channel asibu hanba yengbu orgadi channel ase like tobiu subscribe tobiu channel asidida Meeteilol gi landarpa kuki narco terrorist singna hatpi khrabamdi son khraba lamdam asigi mipung khudimak sing ase mathang channel asida hapjarakani mathang upload tawba matamda ai khoi punamu unaminasi